ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯏꯃꯤꯡ ꯁꯟꯖꯣꯏ ꯀꯧꯏ, ꯂꯩꯐꯝꯅ ꯀꯛꯆꯤꯡꯗꯒꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯏꯇꯩ ꯏꯅꯥꯎ ꯁ꯭ꯀꯨꯜ ꯑꯃꯗ ꯄꯨꯃꯤꯟꯅꯔꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯣꯖꯥꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯑꯩꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗꯅꯤ꯫ ꯑꯩꯒꯤ ꯏꯆꯦ ꯑꯃꯁꯨ ꯏꯝꯐꯥꯜꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯂꯩ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯊꯤꯔꯨꯅꯕꯒꯤ ꯏꯆꯦꯒꯤ ꯃꯌꯨꯝꯗ ꯍꯞꯇꯥ ꯑꯃ ꯍꯦꯛ ꯂꯩ, ꯊꯥ ꯑꯃꯃꯨꯛ ꯈꯔ ꯍꯦꯛ ꯂꯩ ꯇꯧꯗꯨꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒ ꯆꯥꯅꯕ ꯊꯕꯛꯇꯤ ꯀꯌꯥ ꯐꯪꯉꯝꯈꯤꯗꯦ꯫ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯉꯥꯡꯒꯨꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ, ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯆꯦꯅꯁꯨ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯑꯥꯗ ꯑꯃꯨꯛ ꯆꯠ ꯁꯤꯗ ꯑꯃꯨꯛ ꯂꯥꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯣꯏ ꯁꯔꯨꯛ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯐꯝ ꯑꯁꯤꯗ ꯏꯆꯦꯒꯤꯁꯤꯗ ꯂꯩꯔꯣ꯫ ꯑꯗꯨꯒ ꯏꯆꯦꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯅꯪꯅ ꯂꯥꯏꯔꯤꯛ ꯈꯔ ꯇꯥꯛꯄꯤꯌꯨ꯫ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯑꯉꯥꯡ ꯈꯔꯁꯨ ꯏꯆꯦ ꯈꯣꯝꯕꯤꯔꯒꯦ꯫ ꯑꯗꯨꯒ ꯅꯪ ꯇꯨꯏꯁꯟ ꯑꯣꯏꯅ ꯑꯉꯥꯡ ꯈꯔ ꯏꯆꯦꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯒ ꯂꯩꯔꯣ꯫ ꯀꯩꯗꯧꯔꯨꯅꯤ ꯅꯪꯅ ꯑꯥꯗ ꯂꯩꯔꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯪꯒꯤ ꯊꯕꯛꯇꯨꯁꯨ ꯊꯤꯕ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯏꯆꯦꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯏꯗꯤ ꯏꯆꯦ, ꯃꯗꯨꯅ ꯐꯔꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯏꯕꯥꯏꯅꯗꯤ ꯑꯩꯅ ꯁꯤꯗ ꯂꯩꯕꯁꯤ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ "ꯅꯈꯣꯏ ꯅꯕꯥꯏꯒꯤꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ, ꯏꯆꯦ ꯉꯥꯡꯅꯒꯦ꯫ ꯀꯥꯟꯅꯗꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ, ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ" ꯍꯥꯏꯔꯛꯈꯤ꯫ ꯏꯆꯦꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯝꯃꯤ꯫ ꯍꯣꯏꯗ, ꯑꯩꯈꯣꯏ ꯏꯆꯦꯅ ꯍꯥꯏꯔꯤꯁꯤꯅ ꯐꯔꯅꯤ꯫ ꯑꯩꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤ ꯋꯥꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯌꯨꯝꯒꯤ ꯏꯃꯥꯗ ꯏꯆꯦꯒꯤꯗ ꯂꯩꯔꯒꯦ, ꯑꯥꯗ ꯑꯉꯥꯡ ꯈꯔꯁꯨ ꯏꯆꯦꯅ ꯈꯣꯝꯕꯤꯔꯒꯦ ꯍꯥꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯥꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯑꯥꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅꯁꯨ "ꯍꯣꯏ, ꯐꯔꯦ, ꯅꯪꯅ ꯐꯅꯤꯗꯣ ꯈꯜꯂꯒ ꯇꯧꯔꯣ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ꯫ ꯑꯗꯣ ꯂꯧꯁꯤꯡꯒꯤ ꯃꯇꯝꯗꯗꯤ ꯅꯪ ꯁꯤꯗ ꯂꯥꯛꯇꯕ ꯌꯥꯔꯣꯏ꯫ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯅꯌꯥꯝꯕꯁꯤꯡꯇꯅ ꯍꯣꯠꯅꯕ ꯉꯝꯃꯣꯏ, ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ "ꯍꯣꯏ ꯏꯃꯥ, ꯑꯗꯨꯒꯤꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯗꯨꯝ ꯂꯥꯛꯆꯅꯤ꯫ ꯂꯥꯛꯄ ꯌꯥꯔꯒꯗꯤ ꯑꯥꯗ ꯊꯕꯛ ꯀꯣꯝꯃꯗꯤ ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯦ" ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯈꯔ ꯌꯥꯝꯃꯤ꯫ ꯅꯨꯄꯥ 3 ꯑꯃꯒ ꯅꯨꯄꯤ 2 ꯑꯃꯒ ꯄꯨꯂꯞꯅ 5ꯅꯤ꯫ ꯑꯩꯅ ꯏꯇꯣꯟ ꯇꯣꯟꯕꯅꯤ꯫ ꯗꯗꯥ ꯑꯅꯤꯁꯨ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯃꯆꯥ ꯂꯩꯅꯔꯦ꯫ ꯏꯆꯦ ꯑꯅꯤꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯕꯁꯦ ꯑꯩ ꯏꯇꯣꯝꯗꯅꯤ ꯃꯇꯝ ꯑꯗꯨꯗ꯫ ꯑꯗꯨꯒ ꯏꯝꯐꯥꯜꯗ ꯃꯌꯨꯝ ꯄꯥꯟꯕ ꯑꯩꯒꯤ ꯏꯆꯦ ꯑꯍꯟꯗꯨꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏ꯫ ꯏꯆꯦꯒꯤ ꯅꯨꯄꯥ ꯑꯩꯈꯣꯏ ꯏꯕꯥꯏꯗꯨꯁꯨ ꯃꯇꯝ ꯑꯗꯨꯗ ꯑꯦꯒ꯭ꯔꯤꯗ ꯊꯕꯛ ꯆꯥꯎꯅ ꯇꯧꯔꯝꯃꯤ꯫ ꯌꯨꯝ ꯀꯩ ꯏꯪꯈꯣꯜ ꯁꯝꯕꯟꯅꯆꯤꯡꯕꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯎꯅ ꯂꯩ꯫ ꯃꯗꯨꯃꯛꯅꯁꯨ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯌꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯏꯝꯐꯥꯜꯗ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯈꯣꯏ ꯑꯗꯥꯏꯗ ꯂꯩꯕ ꯑꯉꯥꯡ ꯈꯔ ꯏꯆꯦꯒꯤ ꯃꯆꯥꯒ ꯄꯨꯟꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯒꯤ ꯇ꯭ꯌꯨꯁꯟꯒꯤ ꯄꯩꯁꯥꯁꯤ ꯂꯨꯄꯥ 100 ꯅꯠꯇ꯭ꯔꯒ 200 ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯈꯔ ꯇ꯭ꯌꯨꯁꯟ ꯂꯧꯔꯒ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯅꯕ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯗꯤ ꯑꯩꯁꯨ ꯏꯆꯦꯒꯤꯗ ꯊꯕꯛ ꯐꯪꯗꯅ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯟꯅꯗꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯩꯁꯤ ꯑꯣꯖꯥ ꯑꯣꯏꯅꯕ ꯍꯥꯏꯅꯔꯨꯕꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯐꯥꯎꯟꯗꯔꯗꯨꯅ ꯋꯥꯔꯗꯦꯟ ꯑꯣꯏꯅ ꯂꯩꯔꯣ, ꯑꯣꯖꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯂꯧꯗ꯭ꯔꯤ, ꯁ꯭ꯀꯨꯜꯁꯤꯒꯤ ꯕꯣꯔꯗꯤꯡꯗ ꯅꯨꯄꯥ ꯋꯥꯔꯗꯦꯟ ꯑꯃꯠꯇ ꯂꯩꯇꯦ, ꯅꯪꯅ ꯈꯔ ꯁꯦꯟꯅꯕꯤꯔꯣ, ꯑꯉꯥꯡꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯈꯔ ꯈꯛꯇꯅꯤ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤꯗꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ, ꯃꯥꯅ ꯁꯦꯟꯅꯖꯕꯅꯤ, ꯅꯨꯄꯥꯔꯣꯝꯒꯤꯗ ꯅꯪꯅ ꯑꯣꯏꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯀꯩꯗꯧꯔꯨꯅꯤ, ꯏꯆꯦꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯄꯁꯨ ꯀꯨꯏꯔꯦ, ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯒꯦ, ꯃꯇꯝ ꯃꯇꯝꯒꯤ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯑꯣꯏꯅ ꯆꯪꯉꯛꯈꯤ꯫ ꯑꯉꯥꯡꯁꯨ ꯄꯨꯂꯞꯅ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯟꯅ 95 ꯂꯩꯔꯝꯃꯤ꯫ ꯖꯒꯥ ꯑꯗꯨꯁꯨ ꯂꯧꯕꯨꯛ ꯑꯃꯒꯤ ꯃꯌꯥꯏꯗ ꯆꯥꯎꯅ ꯁꯥꯔꯒ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯂꯩꯔꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯄꯨꯔꯥ ꯂꯝꯍꯥꯡꯅꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯀꯦꯝꯄꯁꯇꯨꯁꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅ ꯂꯤꯡꯈꯠꯄꯅꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯗꯨ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯤ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯐꯝ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯩꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯂꯩꯐꯝ ꯆꯥꯐꯝ ꯈꯔ ꯁꯤꯜ ꯂꯥꯡꯉꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯎꯅꯕ ꯆꯪꯉꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯉꯥꯡꯅ ꯁꯛꯅꯕꯗ ꯏꯜꯂꯣꯏꯗꯕ ꯑꯉꯥꯡꯁꯤꯡꯗꯤ ꯃꯥꯜꯂꯝꯗꯦ꯫ ꯑꯗꯨꯝ ꯏꯆꯝ ꯆꯝꯃꯤ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯃꯇꯝꯗ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯁꯤꯅ ꯃꯐꯔꯦ ꯈꯟꯅ ꯖꯒꯥ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯑꯣꯏꯅ ꯄꯨꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯕ
Angang anikak mayamga iman manadaba mong mataw ama ay nauba pangami. Haujiki angang ani si masin manaong ni suhay. Aduga makwigi mama mapasu. Noong mata angang ani dubu unaba lakpa ay natingnaram kide. Atay atopa angang singgede do mama mapalak to na. Angang singadu unarami. Taseng na iso angang ani dugi mataw do ubada. Tamoy da nungay taba masupoki. Noong mahing amada suway na tumlingay. Angang amak kapag makolama. Ahing adu day natarami. Matamadu day so ahing adu day sada suway lauba mapoki. Karino karay dagi angang kapag makono. Masibot asing na angang singasina kapag uwi di bazara. Natraga tamnari bazara. Pare ay hawalaga di yengurake kana. Ay so angang aman kapag kunjen tari iba may kaya domda. Kina iso tamna sang salami. Pungso ay hingi baro muktar kadore. Tari iba makola do so classroom mamadagi taraki. Madudagi so classroom maduda tuminalum do na. Yengu ba matamda. Kapamiba nga do di masin manaw. Boring nga sida layba nga do oiram ki. Adubo nga madi na uram ki de. Masin manaw ani do gimaragda. Nga mo oirami kapamido. Maduday so kadorobano kalami. Kuwa na di ay na nga do gimanagta sang salaga. Asum na hayrami. Kadoragin ang nakapadi. Nasangam drabo. Sada hayroon ang nakapido karigino hangami. Nga do so tuminalay karisukumdi. Kuwa na di ay natap na tiyem do na. Nga do magitong pambiyat pauktin birami. Ay so ay kada muksang aki. Wakanda so karino. Nga sinakapisi kalami. Noong hegan bagadi. Ay so nga ni duga lemina ba masung mamana ba singda hangami. Prem, sarwa matahangi. Ako'y namana ba guro baga. Mosaga si makwigi mamama pa. Noong mataboding nga si dalak tabra hangami. Prem kawa nga doon ang mosum na kumaki. Lakte sar. Adong makwigi mabuk amati. Marag-marag ta sapot ka mayama mapura ka. Mapamasida hek-hek lai. Yam na tuwin na dilakti. Guro baga mosaga si adong marag-marag ta. Ay hingda dong kapani. Ako'y nagkarigino hang basukumdi. Aduna ako'y sukhangdi mako'y nakapido karigino hayraki. Masigi matungay sumako'y gimaramda kum na hanggada ba miyoy si Kanada hanggada ba no kangamkidi. Angangan nido sumarak-marak na mayamba mukab. Manaong lupa mukab. Ay hingda tatanay na tingnarami. Angangan nido suway nakup na siya narami. Maramdi angangan nido kimatawa duda. Ay sukarigong ba't singnawa may sada poki. Kuwa na patanong datuwa ba di. Ay sumapamasda wali no'y nalayba nina. Puna mag-ay gadayta ni kando na. Matampung mada angangan nido pumikop na humsing na siya narami. Masigi matong matang kuralay ragati. Noong manumidang wala mamadaahan no wala binupiya ma. Iskola dugi kempas manumda sa atak mayama maga. Sangak pa na urami. Ahala do ubaday suwakan da hanes ng nabakarade poki. Ada ahala masangi iba si angangan ni dugi. Mabok nga mahek-hek mapamasdala ihay ba do. Masi oy bazara. Pares ang salaga hekta hangage kando na. Ay na ahala dugi managtasang sando na sum na hangami. Ini angang unabalak bibra. Ay mapamasida angang singasibo senabagilay jabani. Ini siguro ka mosagi ka bok oy birabra hangami. Ay giwahang adu da ahala do so haraw-haraw na sum na kumaki. Mani ibungo. Ay giisuan nido unabalak pa ni. Isa dinahan kay udi. Lakpa kuidra pa mali hayraki. Ay namo ine. Ay mapamasida layba kuidri. Ine na isuan nido po unabalak pa si. Ay suyam na harawi. Pare-pare ine sang biruro. Goroga mosaga so hujikta sayda layrambani. Makwagi kada layramgani hayrami. Madudagi ahala do so serang kawamada. Asapot mayama maga masuan nido unabasangki. Mapamaduda layriba angang atay singdasu. Mana purak ba sapos singado. Amamamarang kay na loy na yen birami. Ay sumataya madapam do na makoy mayam ki kumhaydo. Yeng do na layrami. Ko na di ay giwakanda so ahala do. Walen mayumda halamday thorak pada goroga. Mosagi ga maramda kari gumakara hangaw ke kalami. Masigi matong ahala do so masuan nido unaramaga. Amuk hankina ba thoraki. Matamado day na ahala do wakamami. Ine halagera. Ado ine ay wapamamata hangzahugi. Ine na salamday sida. Atay karisun na teda. Goroga mosagi ka maramdani. Angangan ni si atay angang singga sukaramana di. Hayba di makusi paypati ngawsan ay hayjaban nati. Angangan ni si yam na pay. Lairik so dumpay haynay. Adubo angangan ni si numidang marak-marakda. Hek-hek na itumta na matamoy da. Ningamda ba malaybo kong kapamba.
ꯅꯆꯥꯅ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯖꯩ ꯑꯩꯅ ꯃꯔꯝ ꯍꯪꯉꯨꯔꯕꯁꯨ ꯃꯈꯣꯏꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗꯦ ꯃꯁꯤꯕꯨ ꯏꯅꯦꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯕꯤꯕ꯭ꯔꯥ ꯍꯪꯉꯝꯃꯤ ꯑꯍꯜ ꯑꯗꯨꯁꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯏꯇꯨꯛ ꯇꯨꯛꯊꯔꯒ ꯃꯇꯥꯏ ꯑꯃꯗ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯥꯏꯗ ꯊꯥꯕ ꯇꯦꯕꯜ ꯑꯃꯗ ꯐꯝꯊꯈꯤ ꯀꯣꯟꯅ ꯇꯞꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯑꯃꯗ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯏꯅꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯈꯣꯏꯁꯨ ꯋꯥꯐꯝ ꯑꯁꯤ ꯈꯪꯖꯟꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯏꯁꯨ ꯑꯅꯤꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯒꯤ ꯃꯄꯥ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯊꯣꯡ ꯈꯔ ꯆꯥꯗꯦ ꯐꯅ ꯅꯤꯁꯥ ꯄꯁꯥ ꯆꯥꯗ꯭ꯔꯕꯁꯨ ꯅꯨꯄꯤꯗ ꯈꯔ ꯆꯣꯞꯄꯤ ꯃꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤ ꯄꯨꯂꯞꯅ 3-4ꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤ ꯆꯍꯤ ꯐꯥꯗꯦ ꯂꯩꯃꯤꯟꯅꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦ ꯃꯇꯝ ꯈꯔ ꯍꯦꯛ ꯂꯩꯃꯤꯟꯅꯔꯝꯃꯒ ꯀꯔꯤꯒꯨꯝꯕ ꯋꯥꯊꯣꯛ ꯑꯃꯗꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯈꯥꯏꯅꯈꯤ ꯃꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯃꯊꯣꯡ ꯆꯥꯕ ꯅꯨꯄꯤ ꯑꯃꯠꯇ ꯅꯠꯇꯦ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯈꯥꯏꯅꯔꯝꯃꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯈꯤꯕ ꯏꯃꯧꯗꯣ ꯃꯥꯗꯤ ꯙꯔꯃ ꯀꯥꯏꯖꯗꯕꯅꯤ ꯏꯆꯝ ꯆꯝꯕ ꯈꯨꯡꯒꯪ ꯅꯤꯉꯣꯜꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯏꯃꯧꯗꯣ ꯃꯇꯝ ꯄꯨꯝꯕꯗ ꯐꯨꯕꯤ ꯆꯩꯕꯤꯕ ꯑꯣꯠ ꯅꯩꯕ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯕꯤꯈꯤ ꯑꯩꯅꯁꯨ ꯏꯃꯧꯗꯣ ꯈꯔ ꯇꯥꯊꯤꯈ꯭ꯔꯦ ꯃꯁꯥꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯀꯥꯡꯒꯜꯂꯤ ꯏꯃꯧꯗꯣ ꯃꯉꯣꯟꯗ ꯇꯣꯡꯉꯤꯕ ꯏꯁꯣꯔ ꯑꯗꯨꯅ ꯍꯦꯛ ꯍꯦꯛ ꯀꯥꯡꯉꯛꯄꯗ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯏꯃꯧꯗꯣ ꯃꯤ ꯀꯥꯏꯖꯗꯦ ꯏꯆꯝ ꯆꯝꯃꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯕ ꯍꯩꯕ ꯈꯨꯡꯒꯪ ꯅꯤꯉꯣꯜꯅꯤ ꯃꯁꯤꯗ ꯑꯩꯒꯤꯁꯨ ꯏꯔꯥꯟꯗꯤ ꯌꯥꯎꯔꯤꯕꯅꯤ ꯏꯃꯧꯗꯨꯒꯤ ꯃꯇꯧꯗꯨꯗ ꯑꯩꯅꯁꯨ ꯄꯪꯉꯤ ꯍꯥꯏꯗꯅ ꯈꯔ ꯂꯥꯛꯅꯕꯤꯈ꯭ꯔꯦ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯧꯗꯨ ꯃꯤꯔꯣꯜꯂꯛꯄ ꯃꯇꯝꯗ ꯏꯆꯥꯅꯨꯄꯥꯅ ꯐꯨ ꯆꯩꯕ ꯇꯣꯏꯅ ꯇꯧꯕꯤꯔꯝꯃꯤ ꯌꯥꯝꯅ ꯋꯥꯅ ꯑꯉꯥꯡ ꯑꯅꯤꯁꯤ ꯄꯣꯛꯑꯝꯗꯨꯅ ꯏꯃꯧꯗꯣ ꯋꯥꯈꯜ ꯆꯣꯏꯔꯛꯈꯤ ꯏ ꯅꯧꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯈꯤꯕꯗꯒꯤ ꯃꯗꯨꯗꯁꯨ ꯄꯦꯜꯂꯛꯇꯕꯗꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯣꯠ ꯅꯩꯕꯗꯤ ꯂꯦꯞꯄꯝꯈꯤꯗꯦ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯏꯃꯧꯗꯣ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯃꯈꯣꯏ ꯑꯥꯗ ꯄꯨꯖꯈ꯭ꯔꯒꯦ ꯍꯥꯏꯔꯛꯄꯗ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒꯅ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯃꯨꯟꯕꯤꯍꯧꯈꯤ ꯃꯃꯥꯗꯨꯅ ꯉꯥꯎꯔꯒ ꯂꯩꯔꯒ ꯃꯆꯥ ꯑꯅꯤꯁꯤ ꯀꯝꯗꯧꯅ ꯁꯦꯟꯅꯕꯤꯅꯤ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯨꯟꯕꯤꯈꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯏꯃꯧꯗꯨ ꯃꯈꯣꯏ ꯑꯥꯗ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯑꯃ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯏꯆꯥꯅꯨꯄꯥꯅ ꯏꯃꯧꯗꯨ ꯍꯦꯛ ꯂꯩꯈꯤꯗꯕ ꯀꯥꯟ ꯌꯨꯝ ꯑꯁꯤꯗ ꯃꯧꯍꯜꯂꯛꯄꯤ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯃꯆꯥꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯈꯤ ꯑꯩꯁꯨ ꯃꯗꯨꯅ ꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯈꯤꯗꯕ ꯏꯃꯧ ꯑꯗꯨꯒꯗꯤ ꯅꯧꯅ ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯉꯛꯏꯕ ꯃꯧꯁꯤꯡ ꯑꯗꯨꯒꯗꯤ ꯃꯥꯟꯅꯔꯝꯈꯤꯗꯦ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯏꯃꯧ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ ꯑꯩꯐꯥꯎ ꯃꯈꯣꯏꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯄꯤꯖꯅꯤꯡꯕ ꯋꯥꯈꯜ ꯄꯣꯛꯂꯛꯈꯤꯗꯦ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯄꯥꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯌꯥꯝꯅ ꯂꯩ ꯕꯖꯥꯔ ꯑꯃꯒꯤ ꯄꯥꯔꯀꯤꯡ ꯂꯣꯠ ꯃꯌꯥꯗꯁꯨ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯃ ꯂꯩꯖꯩ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥ ꯏꯇꯣꯝꯗ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕꯗ ꯀꯌꯥ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ ꯃꯔꯛ ꯃꯔꯛꯇ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯦꯡꯅꯕꯗ ꯑꯁꯦꯡꯕ ꯑꯩꯒꯤ ꯏꯃꯧꯗꯨꯅ ꯊꯝꯕꯤꯔꯝꯕ ꯏꯁꯨ ꯑꯅꯤꯗꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕꯤ ꯑꯇꯣꯝꯕꯤ ꯃꯃꯥ ꯃꯆꯥꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯁꯨ ꯑꯅꯤꯗꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯐꯥꯎ ꯇꯝꯍꯟꯗꯅ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏꯒꯨꯝ ꯄꯥꯈꯣꯜ ꯂꯧꯈꯣꯟ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯃꯈꯣꯏꯅ ꯏꯁꯨ ꯑꯅꯤꯗꯨ ꯊꯝꯕꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯂꯦꯝꯍꯧꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯤ ꯏꯁꯨ ꯑꯅꯤꯒꯤꯗꯃꯛꯇ ꯃꯄꯥ ꯃꯃꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯕꯣꯛ ꯑꯩꯅ ꯍꯣꯠꯅꯔꯒꯦ ꯈꯟꯗꯨꯅ ꯑꯉꯥꯡ ꯑꯅꯤꯁꯤ ꯃꯄꯥꯗꯨꯗꯒꯤ ꯂꯧꯊꯣꯛꯎꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯅꯤ ꯃꯁꯤꯅꯤ ꯑꯩꯒꯤ ꯏꯁꯨ ꯒꯣꯔꯣ ꯑꯃꯗꯤ ꯃꯣꯆꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯩꯁꯨ ꯂꯝꯅꯒ ꯇꯥꯝꯕꯒ ꯑꯍꯟꯒ ꯑꯣꯏꯔꯦ ꯑꯉꯥꯡ ꯑꯅꯤꯁꯤ ꯄꯥꯛ ꯄꯥꯛ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄ ꯉꯝꯗꯦ ꯑꯇꯩ ꯑꯉꯥꯡꯁꯤꯡꯒꯤꯗꯤ ꯃꯄꯥ ꯃꯃꯥ ꯇꯣꯏꯅ ꯂꯥꯛꯑꯝꯒꯅꯤ ꯃꯗꯨꯒꯤꯅꯤ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯀꯞꯄꯤꯗꯨ ꯍꯥꯏꯔꯛꯈꯤ ꯏꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯕ ꯑꯣꯏꯔꯒꯗꯤ ꯏꯁꯨ ꯑꯅꯤꯁꯤ ꯈꯔ ꯁꯦꯟꯅꯕꯤꯌꯨ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯁꯨ ꯑꯅꯤꯁꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯍꯜ ꯑꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯁꯨ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯉꯝꯗꯨꯅ ꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯅꯤꯅ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯈꯨꯗꯤꯡ ꯑꯩꯅ ꯊꯦꯝꯖꯤꯟꯕ ꯉꯝꯃꯝꯈꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯌꯨꯝꯅꯤ ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯑꯣꯖꯥ ꯑꯩꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯔꯤꯕ ꯅꯁꯨꯡ ꯅꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅ ꯅꯆꯤꯟ ꯅꯅꯥꯎ ꯉꯥꯛꯇꯅꯤ ꯒꯣꯔꯣ ꯃꯆꯥ ꯅꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯅꯈꯣꯏꯒꯤ ꯕꯣꯕꯣꯛꯁꯨ ꯂꯩꯔꯤ ꯅꯈꯣꯏ ꯋꯥꯈꯜ ꯄꯤꯛꯁꯟꯒꯅꯨ ꯂꯥꯏꯔꯤꯛꯇ ꯀꯟꯅ ꯃꯥꯏ ꯑꯣꯟꯁꯜꯂꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅ ꯃꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯍꯣꯡꯉꯛꯄ ꯑꯃ ꯑꯩꯅ ꯎꯕ ꯐꯪꯈꯤ ꯍꯥꯟꯅ ꯑꯍꯤꯡ ꯊꯦꯡꯅ ꯇꯨꯝꯃꯝꯕꯗꯨꯁꯨ ꯉꯟꯅ ꯇꯨꯝꯕ ꯍꯧꯔꯝꯃꯤ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡꯗ ꯄꯦꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯌꯨꯝꯂꯣꯝꯗꯒꯤ ꯑꯔꯨꯕ ꯄꯥꯎ ꯑꯃ ꯆꯦꯜꯂꯛꯈꯤ ꯌꯨꯝꯒꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ
ꯑꯩ ꯂꯥꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯇꯝ ꯈꯔꯒꯤ ꯁꯨꯇꯤ ꯂꯧꯗꯨꯅ ꯌꯨꯝꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗꯁꯨ ꯒꯣꯔꯣ ꯑꯃꯗꯤ ꯃꯣꯁꯥ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯏꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯕꯥꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ, ꯅꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯠꯇꯦ꯫ ꯃꯐꯝ ꯑꯁꯤ ꯅꯈꯣꯏꯒꯤ ꯌꯨꯝꯅꯤ ꯈꯜꯂꯨ꯫ ꯑꯩ ꯊꯨꯅ ꯂꯥꯛꯀꯅꯤ, ꯅꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯝꯃꯨ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯎꯅꯔꯝꯃꯒ ꯌꯨꯝꯂꯣꯝꯗ ꯀꯨꯝꯃꯛꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯥꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯗꯦꯕ ꯀꯔꯃ ꯂꯣꯏꯔꯒ ꯑꯩꯁꯨ ꯏꯪꯅ ꯇꯞꯅ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯑꯩꯅ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯍꯦꯛ ꯍꯜꯂꯛꯄꯗ ꯒꯣꯔꯣ ꯑꯃꯗꯤ ꯃꯣꯁꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯋꯥꯈꯜ ꯌꯥꯝꯅ ꯄꯤꯛꯁꯜꯂꯝꯃꯤ꯫ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕꯤ ꯃꯕꯣꯛꯇꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯕꯣꯛꯇꯨꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯊꯃꯣꯏ ꯌꯥꯝꯅ ꯄꯤꯛꯁꯟꯈꯤ꯫ ꯑꯩꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯃꯕꯣꯛꯇꯨꯒ ꯑꯩꯒ ꯊꯦꯡꯅꯈꯤꯕꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯑꯩꯒꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯅꯤꯔꯛ ꯁꯨꯅ ꯑꯩꯒꯁꯨ ꯊꯦꯡꯅꯕ ꯐꯪꯍꯧꯈꯤꯗꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯆꯥꯎꯊꯧ ꯑꯃꯠꯇ ꯌꯥꯁꯜꯂꯛꯈꯤꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯩꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯐꯥꯎꯟꯗꯔꯁꯤꯡꯗ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅꯁꯨ ꯀꯌꯥ ꯂꯨꯝꯅ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯕꯤꯈꯤꯗꯦ꯫ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯈꯤꯗꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯀꯦꯝꯄꯁ ꯋꯥꯡꯃꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯅꯕꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯐꯝꯒꯅꯨ, ꯁ꯭ꯀꯨꯜꯁꯤꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯗꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯒꯣꯔꯣ ꯑꯃꯗꯤ ꯃꯣꯁꯥ ꯑꯉꯥꯡ ꯑꯅꯤꯗꯨ ꯌꯥꯍꯧꯔꯛꯄꯗ ꯑꯩꯅ ꯎꯕ ꯐꯪꯈꯤꯗꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯑꯉꯥꯡ ꯑꯅꯤꯗꯨ ꯎꯕ꯭ꯔꯥ ꯍꯪꯕꯗ ꯎꯏ ꯍꯥꯏꯕ ꯀꯅꯥꯃꯠꯇ ꯍꯥꯏꯔꯛꯈꯤꯗꯦ꯫ ꯍꯧꯖꯤꯛꯋꯥꯏꯗ ꯃꯈꯣꯏꯒꯤ ꯀꯥꯗ ꯃꯕꯥꯅꯤ ꯂꯩꯍꯧꯕꯅꯤ, ꯈꯪꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯉꯥꯡ ꯑꯃꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯒꯦꯠ ꯋꯥꯡꯃꯗ ꯊꯣꯛꯈꯤꯕ ꯎꯏ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗꯁꯨ ꯌꯦꯡꯉꯝꯃꯤ, ꯃꯗꯨꯁꯨ ꯎꯕ ꯐꯪꯈꯤꯗꯦ꯫ ꯀꯣꯟꯅꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕꯗ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯂꯩꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯩꯁꯨ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯈꯟꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯛꯄꯗ ꯑꯉꯥꯡ ꯑꯅꯤꯗꯨ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯧ ꯑꯃꯗ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯑꯃꯃꯝ ꯁꯤꯔꯒ ꯇꯥꯎꯈꯠꯂꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯨꯀꯥꯏ ꯀꯥꯏꯈꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯃꯈꯣꯏ ꯃꯌꯥꯝ ꯋꯥ ꯂꯦꯞꯅꯈꯤ꯫ ꯃꯇꯝ ꯈꯔ ꯑꯩꯅ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯍꯥꯟꯅ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯄꯗꯨꯒ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯎꯠꯂꯛꯈꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯍꯤꯞꯅ ꯁꯥꯟꯅꯔꯝꯕ ꯐꯃꯨꯡ ꯕꯦꯗ ꯑꯗꯨꯁꯨ ꯍꯨꯒꯠꯂꯒ ꯊꯅꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯇꯥꯔꯛꯂꯕꯗꯤ ꯐꯃꯨꯡ ꯀꯥꯡꯗꯣꯜ ꯑꯗꯨ ꯃꯈꯣꯟ ꯈꯔ ꯊꯣꯔꯛꯈꯤ꯫ ꯁꯨꯡꯒꯨꯝꯕꯅ ꯆꯥꯕꯒꯤ ꯃꯑꯣꯡꯗ ꯀꯦꯗ꯭ꯔꯛ ꯀꯦꯗ꯭ꯔꯛ ꯃꯈꯣꯟ ꯈꯔ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯀꯤꯖꯕꯗꯒꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯛꯈꯤ, ꯁꯥꯔ, ꯀꯥꯡꯗꯣꯜ ꯑꯁꯤ ꯂꯥꯞꯅ ꯊꯥꯡꯇꯣꯛꯈ꯭ꯔꯁꯤ, ꯑꯍꯤꯡꯗ ꯀꯥꯡꯗꯣꯜꯁꯤ ꯃꯈꯣꯟ ꯊꯣꯛꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯅ ꯀꯤꯔꯒꯗꯤ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯇꯧꯔꯒ ꯃꯆꯤꯟ ꯃꯅꯥꯎꯅ ꯍꯤꯞꯄꯝꯕ ꯀꯥꯡꯗꯣꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯊꯅꯝꯃꯤ꯫ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ꯫ ꯑꯍꯤꯡꯗ ꯃꯆꯤꯟ ꯃꯅꯥꯎꯅ ꯍꯦꯛ ꯍꯦꯛ ꯑꯍꯤꯡꯗ ꯀꯞꯄꯝꯕ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗꯒꯤꯁꯨ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯨꯠꯇ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯔꯒ ꯀꯣꯛ ꯀꯣꯛ ꯁꯨꯕꯒꯤ ꯃꯈꯣꯟꯒꯨꯝꯕ ꯑꯉꯛꯄ ꯈꯔ ꯇꯧꯔꯛꯈꯤ꯫ ꯀꯤꯔꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯉꯥꯡꯁꯤꯡꯗꯤ ꯀꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯑꯃꯗ ꯊꯣꯛꯅꯔꯝꯈꯤꯗꯦ꯫ ꯑꯉꯥꯡ ꯈꯔꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯍꯧꯅꯔꯒ ꯅꯨꯃꯤꯗꯥꯡ ꯇꯣꯏꯂꯦꯠ ꯊꯣꯛꯎꯕꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯃꯁꯛꯇꯤ ꯎꯗꯕ ꯃꯤ ꯑꯃꯅ ꯏꯟꯅꯔꯛꯄꯗꯧꯅ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯁꯦꯟꯗꯟ ꯇꯣꯡꯉꯒ ꯆꯠꯄꯒꯤ ꯃꯈꯣꯟꯁꯨ ꯑꯍꯤꯡꯗ ꯇꯥꯏ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯁꯨ ꯈꯪꯂꯤ ꯎꯔꯤꯕꯅꯤ, ꯃꯈꯣꯏꯗꯗ ꯅꯠꯇꯅ ꯑꯩꯉꯣꯟꯗꯁꯨ ꯇꯠꯇꯅ ꯇꯧꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯁꯨ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯋꯥꯈꯟꯗ ꯅꯤꯡꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯊꯣꯛꯅꯈ꯭ꯔꯤꯉꯩ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯏꯇꯣꯝꯇ ꯂꯩꯔꯝꯃꯤ꯫ ꯂꯩꯈꯤꯗꯕ ꯒꯣꯔꯣ ꯑꯃꯗꯤ ꯃꯣꯁꯥꯒꯤ ꯋꯥꯈꯟꯗ ꯑꯩꯁꯨ ꯀꯞꯇꯨꯅ ꯂꯩ꯫ ꯆꯩꯔꯛ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯥꯛꯄꯒꯨꯝ ꯁꯥꯅꯤꯜ ꯑꯃ ꯏꯁꯥꯗ ꯐꯥꯎꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯞꯇꯨꯅ, ꯒꯣꯔꯣ, ꯃꯣꯁꯥ, ꯀꯔꯤꯒꯤꯅꯣ ꯅꯕꯥꯅꯤꯅ ꯁꯥꯔꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯕꯗꯤ, ꯀꯔꯤꯒꯤꯅꯣ ꯅꯕꯥꯅꯤꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯗꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯏꯆꯤꯟꯗ ꯁꯣꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯤ ꯑꯃꯅ ꯍꯥꯡꯇꯣꯛꯑꯒ ꯊꯣꯛꯈꯤꯕꯗꯧꯅ ꯀꯦꯗ꯭ꯔꯛ ꯀꯦꯗ꯭ꯔꯛ ꯃꯈꯣꯜ ꯑꯃ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯖꯒꯥ ꯑꯗꯨꯗ ꯂꯩꯔꯝꯃꯒ ꯌꯨꯝꯗ ꯍꯟꯈꯤꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯍꯤꯡꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯣꯝꯗ ꯃꯤ ꯏꯔꯣꯏꯔꯒ ꯁꯥꯟꯅꯕꯗꯧꯅ ꯃꯈꯣꯟ ꯈꯔ ꯇꯥꯏ, ꯌꯦꯡꯉꯨꯔꯒꯅ ꯏꯁꯤꯡꯗꯨ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯣꯟꯅꯍꯧꯈꯤ꯫
ꯑꯩꯅ ꯌꯨꯝꯗ ꯍꯟꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯖꯈꯤꯕ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯕꯤꯔꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯅꯨꯡꯁꯤꯅ ꯁ꯭ꯀꯨꯜ ꯑꯗꯣꯝꯗ ꯑꯃꯨꯛꯇꯪ ꯃꯥꯏ ꯑꯣꯟꯅ ꯌꯦꯡꯉꯝꯗꯨꯅ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯉꯛꯈꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯒꯦꯠꯇ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯩꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫